Manan leriba nupi khudimak thagi khongkap haibasidi soidraba wafam amani. Thagi khongkap lakpa matamda nupi singna makhal makha kayagi khudong sadaba sing thengnaribani. Hairiba matam asida nupi singna mirak thoktuna thabak tawningbagi sangsu hanthai. Kaiguma matamda masas khara sonba nupi singdi thagi khongkap lakpa matamda khanghodana wantharakpagi thawdok sing adumak thoktaba datte. Loina na mabuk ka hena yekpa amadi nabagi thawdok singsu adumak thoktaba natte. Thagi khongkap lakpa matamda nupi oibisingna yamna section gadabani habase ekoi khwaina khangnaraba wafamni masida karigumba section lahudaba taragadi ekoi gi hakchangda anaba kaya tholakpa yai maruoina kalen tha lakpa matamda nupi singna thagi khongkap lakpada tawbu yaba thabak kharagi matangda ngasidi khaminabagi tanjadu lominasi haduna channel asina miyamda ngasigi anobu topic amoina khudol tamjanabagi damak puduna laksari nupi singna thagi khongkap lakpa matamda maruina kalen thada aikoi kari tawbu yabage habesigi matangda ngasidi topic amoina miyamda khudol tamjanabagi damak puduna laksari khudol tamjage miyeng taminasi Thagi khongkap lakpa matamda aikhoina kauroi sanitary napkin sinaban sini. Sanitary napkin sinabana unsada hakasabagum makhalgi nuwaidaba sing thoanba gisang yamna hanthagi. Hojikti saukhalakpagi matung inna tampon natraga menstrual cup sing sinabasu adumak yaure. Thagi khongkap lakpagi mawong asi nupi khudimak manade. Nupi kharadi thagi khongkap lakpagi ahanba namit nini natraga humni di kahena satpagi thawong sing adamak thokli masina maram oraga firolda masu suhandanaba haiduna amuktada sanitary napkin ani sinaba yauri masi tawroidabani sanitary napkin ase single use ni maram aduna amuktada ani sinabana maram oraga pinungi da tongan ba laina kaya ama amadi infection kaya ama tawhalakpa yabagi khudong chaba chauna lei maram aduna pung mari Dagina mangat fawada sanitary napkin sing sindokadabani masina infection thoan badagi ngakthokpaga loinana hainadaba manamsu selhande kalen thagi matamda amunba makhalgi katan undergarment sinabagi tangai fadaba lei loinana chang naina hongdokpagi afaba yamna leigani thagi khongkap lakngai manungda arumba posai puroidabani amadi ising yamna thakkadabani masida natana Saba thakpadasu yamna section bigadabani amaromda thagi khongkap lakngai manungda aikhoina charoidaba sinjak kharagi matangda ahanbada adamak khangmenabagi tanja matang lomina hokse ahanbasidi alcohol habidi ju thagi khongkap lakngai matamda aikhoina alcohol dagi yamna lapthoknabagi tangai fadaba lei maramdi alcohol sinabana thagi khongkap lakpagi matam kahelakpa natragana menstrual symptom da hena sokchalakpa yai natragana puk yekpa natragana naba tholakpasu yai thagi khongkap lakngai matamda aikhoina thakpa yaba ama haragadi ginger tea asini masi thagi khongkap lakngai da thakpa matamda haksangda yamna kanaba pi study amagi matung ina sing asi habidi ginger sing asi thagi khongkap lakpa matamda haksangda forokpa nuwaitaba sing control tawbada sinaba yai singda yauriba kanaraba masal sing asina maram oraga nupi singna ginger tea natraga sing machet ama umbagi hainabi thamba yamna fai amaramda khongkap lakngai matamda afaba ising chang naina thakadabani masina hakchangdagi ising kahena satpadagi tholakpa khudong sadaba sing ngakthokpa ngami anisubada thum kahena sabasisu fatte habidi thum kahena yakpa chinjak sing ase thagi khongkap lakngai matamda nupi obisingna chaba thakpada yamna section bigadabani maruina thum kahena yakpa chinjak sing ase sodium gi saruk kahena sasinbana hakchangda yauriba ising control toba ngamlaktabaga loinana puk nahalakpagi asuba maram amasu oheli maram aduna thagi khongkap lakngai matamda thum kahena chabagi hainabi ase thadok bigadabani ahum subada
ꯂꯝꯕꯤꯗ ꯌꯣꯜꯂꯤꯕ ꯁꯦꯝ ꯁꯥꯔꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯁꯨ ꯆꯥꯕ ꯐꯠꯇꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯨꯝꯗ ꯁꯦꯝ ꯁꯥꯗꯨꯅ ꯁꯦꯝꯖꯕ ꯆꯤꯟꯖꯥꯛ ꯑꯗꯨꯕꯨ ꯆꯥꯕꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯐꯖꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯔꯕ ꯑꯆꯥꯄꯣꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯆꯥꯅ ꯊꯛꯅꯕꯒꯤ ꯀꯌꯥꯁꯤꯡ ꯎꯕ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯆꯥꯅꯤꯡꯕ ꯐꯥꯎꯍꯜꯂꯤ ꯑꯗꯨꯕꯨ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯂꯤꯉꯩꯗ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯅꯠꯇ꯭ꯔꯒ ꯍꯣꯇꯦꯜꯗ ꯌꯣꯜꯂꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯌꯥꯔꯤꯕ ꯃꯈꯩ ꯆꯥꯗꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯁꯂꯥꯗꯀꯨꯝꯕ ꯑꯣꯏꯅ ꯆꯥꯕꯅ ꯍꯦꯟꯅ ꯐꯕ ꯂꯩ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯇꯧꯕꯤꯒꯗꯕꯁꯤꯡꯁꯦ ꯀꯥꯂꯦꯟ ꯊꯥꯁꯤꯡꯗ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯅ ꯀꯥꯂꯦꯟ ꯊꯥꯗ ꯅꯨꯄꯤꯁꯤꯡꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯀꯔꯤ ꯀꯔꯤ ꯆꯤꯟꯖꯥꯛꯁꯤꯡ ꯉꯥꯛꯊꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯖꯒꯦ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯦ ꯄꯦꯄꯔ ꯑꯃꯗꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯊꯦꯡꯅꯖꯗꯨꯅ ꯃꯌꯥꯝꯁꯨ ꯈꯪꯍꯟꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯄꯥꯊꯣꯛꯆꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯅꯝꯈꯩ ꯂꯩꯊꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯇꯣꯄꯤꯛ ꯑꯃꯃꯨꯛ ꯉꯥꯏꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ